अहानबदा ngasiगी hauju phawgi maru oiba pauseng Mama mapa oiba singna angang singbu aki akhang pidana nungsina loina bigadabani angang singi damak lenga kasina achobo park ama samgat naba thorang tore haina Chief Minister Nongthamam Birena haikre amadi Bharat ki luchingbi kayabu BJP lengakna muthatlaga makhoi oiba itihas ama semnana ba honare haina MPCC ki President TN Haukip na haikre Khurumjare ISTV pawmiang tabiriba sumutaram nokjare Hauji mapungi ba paw Mama mapa oiba singna angang singbu aki akhang pidana nungsina loina bigadabani haugalagli ba angang singa sina tungi yumbi oirakadawribani angang singi damak lenga kasina achobo park ama samgatna ba thorang tawre Tagel da lairiba children park asisu achuba matamda toy train ama thamlagani haina Chief Minister N Birena ngasi Jingmairong da laiba Tribal Research Institute ki auditorium da pangthokpa Children's Day ki thoram da haikre Mana makatana haikibada state asida noma kangdana thawdok wathok kaya thoraklibasi may kabachinjakna miyakya gi punsi pikamna kibana lukhrabi masing yamkhalakpa amadi mama mapa leitraba angangi masing hengalakpana pamdaba thawdok asi tholakpagi chang hengalakpani masigi maru thidoktuna lengaga sina tungda thoktanaba tongan ba lengaki scheme kaya paikhatuna tungi yumbi oigadaba angang singbu afaba lambida puraknaba hotnare Social Welfare Department asu isamakini khana thabak tabu matam oire amaromda angang singi pukning wakhalda aki tujungba pokadaba amadi natai sadaba video clip amadi photo sing social media da thagat piganu ngarang tagel da laiba observation home da angang ama thauri yanduna siramba adugi matangda departmental inquiry ama satharagani mama mapa singna angang singbu mai masing tamba khak natana environment amadi society asida tilhanba mathau tai Lengaga sina Social Welfare Department amadi Health Department ka kusamnaraga angang singbu masamau fana thamnaba amadi mai masing tambada hena kudongchana ba thabak lokhali haina phongdokhe Nahana migi state atopada telephone mobile angawadi center singda tawraga yen iloikhre akhoi gina tender tawnaba yen alera thani hum Thaba amma tawba matamda aigi haiba kananaba hana mangda thangzala tawbuse masigi habit che hongri ba Manipur chawkhat pa yaro lebak chawkhat suya yaro kariguma thabam tawda aigi kananaba hana thiraba mai supak pa roida amma dugum buduna masing yamadam tawkhale ebe khoi society mayam ni thabak tawda aigi yawne thabak tawba matamda ne khoi gi nung ta hobiu ne yawne Ekoi mayam phagadabani ko nang ka tawbiyo madai da ai yawrabane ba ada thaba ama tawma tamda masi aina phangogdaba yaro ena tawraba ko mayam yawdrabane madudagi ne ekoi society ngasi soirega leramis aigi haiba sina mang tharaga thik supply am tawsu madu aigi company kano gi port thika am tawsu madu ai so hoge supply kano ma wow daram pi gdo madu ai ta hoge si hek na yaman gidna ba ekoi se Kasi mangda salam drine. Social Welfare Department asinduna pangthokiba thoram aduda department asigi in charge Minister Namchakip Gen amadi Social Welfare gi Principal Secretary V Bulnamna maru eba mesinguna sarukya ke thoranga mari lainana angang singda Chief Minister N Birena chambakudol piduna ikai khunubut ke tongan bat jagoi isegi thorom su pangthoke Bharat ki luchingbi kayabu BJP lengakna muthatlaga makhoi gi oiba itihas ama semnana ba honari haina MPCC ki President TN Haukip nangasi Congress Bhavan da pangthokpa Pandit Jawaharlal Nehru gi chama kunmapan suba mapok kumon thoram da haikre TN Haukip na makhatana haikibada Bharat pu British ki makuttagi kanbada achoba thodang laukiba Mahatma Gandhi Jawaharlal Nehru amadi Indira Gandhi bu India gi history dagi muthatlaga BJP gi oiba history ama semnaba honarakliba se laibak thibani karigi damak ngasi Bharat pumbana makhoi gi ningsing numit pangthok libano haibadu wakal tafam thoi haike ngasi phauba world leader mayamna Pandit Nehru hairadi a man of vision
a man of peace for the world hainabani adu laibak thibadi ngasi asuk nuaiba numit si BJP amasung RSS na Mahatma Gandhi haiba amasung Jawaharlal Nehru haiba Indira Gandhi haiba se India history dagi delete to na bahut na raga pungmuk muthen na bahut na raga different kind of ming amasung hona na bakan na hot na basidi India democracy amasung the total existence of Indianness as challenge to ba threaten to bra haina ekoi na pa dingi Tharamadura Saruk Yakiba Hanagi Deputy Chief Minister MLA Gai Khangamna BJP na ahal oiraba Congress Party asina choiro loli haribasi ahal oirakpana lon badi ahal oibagini naha oiriba BJP na loli basidi laibak thibani Congress Party na ngangliba wafum khudimag evidence amadi proof leiraga ngangbani BJP na wa ngangba matamdasu madugi chap saba evidence amadi proof leiraga ngangbiu haike Hojik phawda Congress leaders sing ngangjabada peng choibagi wa ngangde athat thok taba makhoi dauna ngangde peng choiribadi BJP sinau singi workers sing leaders sing ni ne akhoi hojik phawda akhoi ngangji be se khoi hari bani akhoi de wa ma ngang yam lu na lumna haizabadi ngangjabani aina ngange se evidence le rakanda materials le rakanda substance le rakanda see and document le rakanda ngangjabani haba makhoi de challenge to busna chade aduga makhoi de criticize to busna te aseng ba fact da thamjabani wangang lo se thadoro pakanda khara akhang ba khana ngangadi debate to orbesuko lamba da sana nungaidana Sangai Festival the Pangtokadariba Japan gi sumo wrestling show gi ticket ngasi launch tawbaga loinana thauram pangthokpam mafam oigadoriba Khumal Lampak Indoor Stadium gi phibam Salai Holdings ki Board of Director na yangsin khre thauram aduda Salai International Japan gi Managing Director Kaita Inui yauna atai mari leinaba singsu saruk yakhe nongmada show ani utkani hairi I'm a managing director of the Salai International Japan. We're very proud of organizing the small wrestling event. That's the first time in the Manipur for Shanghai Festival end of this month. So please join this festival, that event, all of you, and enjoy that spectacular feeling. And the feeling also they're having the experience to understand the Japanese culture. We are waiting for you at the museum. Yeah, thank you. Lions Club of Imphal Lemarol Amadi Lions Club of Imphal Global na Sinduna Koirengida Leba Catholic Medical Center da Diabetes Day gi thorom pangthokre thorom aduda Imphal Global gi President L Kanan Bala Imphal Global gi President RK Kishore CMC gi Medical Superintendent Dr Ahantem Dizamani na maru oiba myosingona saruk yakhe RK Kishore na diabetes karamna control tawgani haina khangmina batangai fade haike Puresu masagi diabetes misi am lere mam lifestyle change tore hai tare isam hanadi khoi thabak suda khot tawbi mayam habit lere me hujikti khoi gi suppose jib ka tongba adigi ma kai kai chasilaga tum pham leiba sigu mayam sigi sugar level si wakhal no moina yamna kudong chada mai ne ado kona detect to kana yam henjin na sok na mar moina kidney the solok the liver the matang the heart nung ta na rakanda ultimately yam awa film do go adu mayam tu lakna ba advance na to ba du gi awareness kam ko gi detection kem ne ko to jeri se Aimol tribe pu Naga tribe ki kanglupta pulle haiduna thas ki tang taramathoi da paukse singda United Naga Council na phongdok ki wafam adu Aimol tribe union Manipur na akan bamong da condemn tawi haina ngasi Manipur press club ta pangthokpa paumi singa unabada Aimol tribe union gi president RT Akhil Aimol na haikre Magna Makhatana thawong asi mioi kharaga UNC ga lautunaraga pangthokpani Bharat Lengakna Aimol tribe oina sakhanglaba Aimol singdi Makhatana Aimol oina adumak leigani Singnarakpa khudingmak chapsana thengnagani UNC na lautunaraga Aimol community da tattana akaiba pibagi thawong asina Aimol phuruki mioi kaya misi mina thokan khibagi achobu maramni Makhatana UNC na asiguma thawong chathabiganu haike Aimol Naga gi folda affiliate tawre haiduna haplakpa press ki release aduge release ado koi Aimol tribe in Manipur na madugi putu koi sukhang khangde knowledge leijade UNC amadi NSLIM kangbu khara chatmin na our ground hai tai makoi kangbu singduga mannaraga tawjaba putni
any affiliation or any tribe sing si ekoi aimol tribe sing sida khut thingjil laga ekoi ki aimol ki community sing sida tribe sida makoi na khut thingjil laga interfere tawrak laga makoi na khusi rasi united naga council ga makoi ge chatmin ba mioi kharaga asumai na chatharak pa put che ekoi aimol community na piende aimol hai ba proof ase India government na under the Ministry of Home Affairs Government of India ke modification order number SRO number 2477 1956 ki people right act ke matung inna Aimol tribe si serial number 1 da recognize tauki aduna Aimol oina India government na sak khangraba adugumba jati proof ase ekoi adum link dana Aimol oina leija bisik pamjai maramdi Manipur da leira pa proof cha mayam sing siga nungsi chanana lemina basi pambagi damakta Aimol oina leija ge haijab Hauzik aten ma bre amatang lokjare Chahi tara nipar mapung phana iramdam asigi yumthong khuding leptana seba tawjarakli sangai teng yansinaba polam yaudana puthok chabani sangai teng aranba popoganda tawjade sangai teng puthok chariba teng na sakhini sizinabiyu sangai teng loinana ahanba oina iramdam asida khudol tamjari sangai privacy profiles Vinasya Coaching Center, the best and only trusted coaching center in Impal. Venetia Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki exam tips regular mock test suggestions amasung study material sing yamna janaki class 10 thagadaba singna mapok thongba oina bagi damaktadi Venetia singna amata ngarba coaching center ni miyamna center sida thajaba thampi You choose not to choose. Become everything you can be. There's a spring in your step as you hop down the city. Living every nook, loving every corner. Break matunga mayam utaram nokchari makata ba pauda More gi Howland 5 village da yum sabada Myanmar gi mi kharana photo kapagi thabak chatharakpagi matangda ngarang More gi ADC amadi Myanmar gi police yauna ate official singat Namphaalung market ta leiba immigration office da wari sanakre hari wari sanaba aduda Myanmar gi official sing aduna Howland 5 village da yum sagatli ba mafamasi lamgi chayet na leibana makhata na yum sabagi thabak chathabiganu Howland 5 village gi cemetery oiriba mafam adusu chapsana lamgi mafam khangna dribani haina khanglakhe Howland 5 village ki chief Lal Khulul Haukipna yum sariba mafamasi Manipur gi lam oibana makhata na yum sabagi thabak chathakigani haina aikoi gi more paumi sanjoi da phongdorakle District Social Welfare Thawal na ICDS Thawal amadi Thawal District leiba Children Home singa khusam naduna Children's Day gi thoram ngasi Thawal wang matabada leiba Women Income Generation Center gi campus ta pangthokre thoram aduda Women Income Generation Center gi Chief Functionary O Indira District Social Welfare gi Officer A Kameshwar Child Welfare Committee Thawal gi Chairperson KS Jinendra yauna mi kyana sarukya khe Thawal gi District Social Welfare Officer A Kameshwarna aikoi punna hona minaduna kana lejadre hariba angang singbu sembi ba amadi makhoi gi haithoi singthoiba sing adu khangroknaba hona batangai fade haike Sang culture do sana libra natroga atu pa direct ibada sana libra hai mi sing se ekoi mayam changdana we mission mayam na parents na guardian sing na thido piraga makai ti line da khoina ang mo biting pang na sembi daga di no madi yam the perfect citizen mo rakna laba gi damakta singthani nga we ba thok mayam ma taruk loi da bi manam leite Manipur da mahima singi thak wangkhatna bagi sarukam oina AISF Manipur State Council na lamdamasta leiriba school singi phibam yangchilagani haina ngasi council sigi secretary KS Rameshona irawat bhavan da pangthokpa paumi singa unabada haikre Government su bari na mo authority na su ngasagi recognition piba ya ba school sing chidi ngasagi dum criteria fulfill oraga di AISF Manipur State Council mai kai dige pithok piu loina na criteria fulfill oidragana recognition pibirano then school se recognition phangdana adagi nyom gi wangda
school mayam ma hangjala ko sina khoi mayori sing chamam no pon bai ta si khudak ta lep ko da bani loina chat ka dori ba inspection si da recognition chung dong dong do ba nyom lan ma hang ba school sing sem na khong khoi gi thong thing gan ba gi khoi khongjang ba khoi changchan gani National Children's Day amadi Legal Awareness Program among asi Kanchipur leba Standard Robert School the Pangthokre Tharamaduda Manipur Commission for Protection of Child Right ki former chairperson S Sarat Kumar Sarmana Mairoi singna tangai fadana aina piriba angang bungak senanaba ek singasi khanba mathau tai haike Ministry of Child aina ama shembiro haidana newspaper da 11 October telegram da akoi NGO mana research study tawdana masida phajana mo thokpire masigi step ase yamna afaba koi angang sing yai fanana ba sinbada tongan ma ministry am leidana hen attention pidana angang sing yai pero kaya torkani haibigi wakolon che koi ya yamna thagani ngai ni masida koi civil society leiba koi mayam su masida work toriba mayam puno support tawdana koi khola ulaudana angang sing oi ba tongan ma ministry leiro asina leragadi hena kudong chana ngangi damukta parani haibasi aina thamjage Khongmandalaiba UNACO School da Indian Institute of Science da senior scientist oiriba Dr. K.S. Jugeshona Mairoi Singh da motivational speech speakre mi amamam oina khona bada lairik tamba khakta natana malem da kari kari tauri haibadu khangjinba mathau tai haike Engineering termasuk dan engineering tapi bagi union atau kita engineering betul. Dokter termasuk ini lain apa dokter betul. Nari berlain itu mana apa kita sahabat itu dokter. Oh engineering termasuk prithivi itu anu bawa program apa main kain anu bawa main apa dia apa engineering betul. Lalu kalau kita punya engineering limited engineering di keluar atau apa kesat mana. Pandit Jawaharlal Nehru Boarding Singba Oina State Level Painting Competition among us Congress Bhavan Pangthokre Anirak Suboina Pangthokpa Painting Competition adu gamari leinana NSUI Manipur gi President P Bankim Sarmana Mairoi sigi manungda amaga communication gap lerakpa amadi hiram kayada sothaba lakpa asi amaga pau phaunaduna afaba lambida laknabagi wakhalolda competition asi pangthokpani hairi Harol Hogala Ibo Mayam Singse urban life ka village life ka si primitive communication si gap de pa ko completely cut off tong no ki type da village life ka city life ka si ko yam na gap to ba ma lai da ge ko na urban haiba village haiba si khaidok to bi da sumaino we are one haiba theme ma si da ko Hogala Iba Mairoi Singh si na ko picturize to ba ngam makanda ko makoi gi knowledge to the explore to ra pa hai si moi gi wakhalon da kari ko image ka ta ho Gadra Highway Panda, Puna Simbasi, NSY Manipur State Manipur State Journalist Welfare Scheme gi Makhada Laikhidraba Paumi ani Yauna Punna Paumi Tarukta Manipur Lenga ki Maikaidagi IPR Minister T.S. Bishwajitna Financial Assistant Amadi ex Gracier Paumi Mari Amadi Laikhidraba Paumi Anigi Imung Manungda Kushina Kre ngasi sanjen thongda laiba minister gi quarter da pangthokpa thoram aduda IPR gi director Ais Balkrishna su sarukya ke Minister T.S. Bishwajitna Laikhidraba Paumi Anigi imungi myoisingda lupa lakh ani phibam khara hena luna layang liba Paumi ani da lupa lakh amamam amasung Paumi ani da lupa listing yankai khushina ke Tharonga mari lainana Minister T.S. Bishwajitna haikibada Paumi singbu lenga gasina ikai khumnaba utpa oina akhanana thoranga si packet pani Manipur lenga ki haujuk sel thungi phibam phattabana matam sana thabak pangthokpa ngamkhidabani makhata na piriba selfam singasi hengat hananaba thorang leire haike Ladiba awaba taraba duga akoi ladiba anaba oiriba imung manung du su masigi ladiba khon tawjari ba sarkar tawjari ba kharasina penbiu aduga matamgi matungina akoi soina maki angamba su sarkar ga maike degi torkani habase haijaraga North East Small Finance Bank ki ani suba branch office samangasi porompata PSED Minister LD Khona hangdukre thoramaduda Labor Office ki Assistant Commissioner amadi atai bank ki mari lainaba official kyana sarukya ke Minister LD Khona Anova Bank Sing Hangdorok Pasina Lamdama Sigi Submit Loan Pagat Hanbaga Luinana Hawalagliba Entrepreneur Sing the Su Loan Gi Kudong Saba Piduna Tabak Pangdabagi Leramba Awaba Pagat Hanbada Mating Oide Bank Nasu Miamda Apaba Service Pina Bahona View Haike
To be more of this thing business oriented and people oriented. Definitely they're dealing with the people will of course surely invite the customers friendly, and I believe that the bank will take care, because these days banks are very competitive and they're all good, and then the security point of view also now it is quite improved, and I believe that they'll function very smoothly. Bank asigi maiki dagi sangai festival ge damakta tourism director W Ibohol da lupa lising kun gi check khushina ke W Ibohol na sangai festival asi mipung khudingmak na saruk yamina duna hena mapung phaba festival ama ohenbiu haike bank si through da ataba interest ta piraga makhoi gi business si hena phaba manglom changsan ba adugumba kano amada progress amada porkani haina ai gi wakhalsta yam thajai North East Small Finance Bank asina su permanent tourism agom manipur na siliba manipur sangai festival 2018 sida ngamjaba sel gi mateng pangbirakpa 20000 donate tawbirakpa masigi damakta su ai bank asibu hana ai gi maikai dagi department ge maikai dagi thagat ba phongdok sari hauze amuka hana aten babre amtang lojare L Sweets and Savours ki ahaw atumna adongi special occasion ki mathel ama ohenbiu nauna luhonggadoriba couple singi customized hazing pot ki package amadi wedding cakes phangbiragani L Sweets and Savours ke Sampa Junction near Pongafam office opposite Sisipur parking Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order. That brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Break matungda mayambo mukana taram nokchare makhataba pauda Thabak subagi hainabi lamdam asida lairabadi saukhatpa lamdam ama oiba ngamgani haina kumbi kendragi MLAS birana ngarang nupi singda fishakol amadi masida changba masak bathum yanthokpagi thoramda haikre MLAS biragi liching makhada Manitex na sponsor tawba thoram aduda waiver card paiba fisabi kunma thoida fishakol amadi masiga mari leinaba masak mathum yanthokpagi thoram aduda Kumbi Municipal Council ki Chairperson W. Priyoranjan, Vice Chairperson L. Babita, amadi BJP Kumbi Mandal ki Thomi kya na saruk yake. S. Birana makata na haikibada, Manipurda Yongpi Putokpa mafam singi manungda ama ohennaba, amadi sana ba thabak piduna sermitlon pagat hanana bagi pandamda asiguma thorangasi paket pani haike. Koi nipan pi khakana, koi kendra ki mase koi matam mase manghandana. Akoi thabak shuba se masigi work culture se makhatang akoi leiba matamda akoi landa masi yam hena waninga le roigra hena khale iwa khalda duga madu bisu watana bu shu akoi ju hona jage duga masi yan soiba se yamde ko su manipur gi oina plapuna cluster mayam se punna yen ko matam masida akoi isu masi phangiba koi share se punga mathoi se koi phangbani aduna masi matungda amuk lakigani loina pirakani koi se Join Marup Manipur gi Mari Subama Pokumon Thoram amasung angang singi numit ka mari lainana Tera Zublen Hongi angang singda kudolpot pikre Join Marup Manipur gi President Kongkham Bikramna Kunaya Sibu Apaba Lambida Lamjingbada Hawgalagliba angang singbu Apaba mi amamam ohennaba honabada mateng pangbo oina polam singa si pibani haike tungda moise pillar mu ora kadorina aduna akoina moiga se yam toina si attachment tarap tawrgadi akoi manipur gi state ki building process ta apaba saruk ama yar kadra haibe khanbai wakhalon da akoina si chasabani different professional lejarga su akoi punsal laga akoi leba ki tam akoi manipur gi tam ta koi kekeno khar tawse na koi tawjarakpani
Lagliba tang kunma thoidagi kuntra fawba numit tarani chupna pangthogadoriba Manipur Sangai Festival gi sarukam oina thoram pangthogadoriba Kaibul Lamjau National Park ka thangnana leiba YIC ground gi akoiba amadi Kaibul Makha Lekai dagi Kaibul Awang Lekai fawbagi lambi gi nak yeta leiriba amora kaising Moirang Khunau Gram Panchayat ki Pradhan L Daneshona luchingduna sengdokre Job card chamanga romna sarugya ki bat lamtu sengdokpa aduda ward number 3 9 amadi ward number 10 gi ward members sing su sarugya ke Pradhan Daneshona Fongdokibada Sangai Festival Yengba Lakpa Miyam da Kudong Chanaba Amadi Taru Tanana Tamnanaba Wakalol da Amora Kaising Sengdokpani Haike. Praja punna thokminaraga jobka holder sing amadi lekai khudingi yum thongmadi mi amam thokpiralaga aikhoigi lamdam masibu lu nalhalasi amadi laiba mayamgi mamangda afaba samaj ama gyantaba samaj ama oire haiba khangnanogi pandamda marangkhno gram panchayat na sinjalangzaraga ngasigi ward member sing amadi lekai gi ahalamanjing punna khoi saruk yaminajabun Kunja amana Sangai Festival asi chahi khudingi Kaibul Lamjau da hawdokpagi thoram pangthokpinaba lenga ki pungning singsilakle Manipur state ki oina hawdokpasi Sangai yawpham oiriba Kaibul hariba mafam masida Sangai bu kanjaba pamiba parajingi pungning thogatpiba amadi Sangai bu matam sangna hingnanabagi damakta miyamda yamna aikhoi mateng pangnabada thamoi sengna pangnanabagi damakta asigumba Sangai festival asi ahan boina ikoi asigumba state function asi hangtukpiyo hoktukpiyo haibase koi honorable chief minister gi maikaida thamjani Laikhidrabi Naurem Ibem Hal Laimagi Mingda Marirak Suba Oina Mahaki Masunupa IMC Ward number 3 gi corporator Oiriba Hizam Newton Chandrana Kaibida Laiba Yaivirel Children Hongi Angang Singda Angamba Kudol Pot Pikre Hauzik Maroiba Pau Amo Mama mapa oiba singna angang singbu aki khangpidana nungsina loina bigadabani angang singi damak lenga kasina achoba park ama samgatnaba thorang tawri haina chief minister nongthamam birena haikre amadi Bharat ki luchingdi kayabu BJP lengakna muthatlaga makoi gi oiba itihas ama semnana ba honare haina MPCC president Jen Hawkipna haikre Odi phabugi oina dia stibine bizaba paw matang snu shinjare miyeng tabiri ba singba mukahanna khurum jare